ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯕ ꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇꯪ ꯈꯪꯍꯟꯖꯒꯦꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯑꯅꯝꯕ ꯃꯇꯝꯗ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯤꯁꯦ ꯑꯣꯖꯥ ꯑꯃ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯛꯇ ꯑꯣꯏꯅ ꯈꯟꯕꯁꯨ ꯌꯥꯎꯕꯅꯦꯕ ꯀꯃꯟ ꯃꯤꯁꯀꯟꯁꯦꯞꯁꯟꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯈꯪꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯌꯥꯎꯗꯕ ꯈꯔꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯛꯇꯪ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯄꯨꯖꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯔꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯤꯌꯦꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯁꯦ ꯔꯣꯜ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯂꯩꯖꯩ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯑꯦꯁ ꯑꯣꯖꯥ ꯈꯛ ꯅꯠꯇꯕ ꯑꯗꯨꯅ ꯁꯤꯒꯤ ꯔꯣꯜ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯔꯣꯜ ꯑꯃꯈꯛ ꯑꯩꯅ ꯄꯟꯖ ꯇꯥꯔꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯍꯥꯏꯁꯦ ꯑꯣꯏꯖꯩꯌꯦꯕ ꯑꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣꯗꯒꯤ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯑꯃꯒꯤ ꯋꯦꯕꯁꯥꯏꯠ ꯂꯩꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯨꯛ ꯋꯦꯕꯁꯥꯏꯠ ꯑꯃꯒꯤ ꯃꯈꯥꯁꯤꯗ ꯃꯊꯪ ꯂꯣꯏ ꯍꯥꯞꯄꯛꯀꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯏꯚꯦꯟꯠ ꯑꯃ ꯇꯧꯈ꯭ꯔꯦ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯁꯃꯦꯟꯠ ꯑꯣꯐꯤꯁꯔ ꯑꯣꯏꯔꯝꯕꯁꯦ ꯍꯟꯗꯛ ꯁꯦꯃꯤꯁꯇꯔꯗꯒꯤꯗꯤ ꯑꯅꯧꯕ ꯑꯃꯅ ꯁꯤꯟꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯤꯅ ꯑꯣꯏꯔꯦ ꯈꯣꯠꯂꯦ ꯑꯦꯅꯤꯊꯤꯡ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯍꯥꯞꯀꯠꯈꯤꯗꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤ ꯂꯣꯏꯅꯃꯛ ꯗꯦꯇꯥꯁꯦ ꯀꯂꯦꯛ ꯇꯧꯁꯜꯂꯒ ꯁꯤ ꯆꯦꯟꯖ ꯇꯧꯔꯦ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯟꯁꯤꯗ ꯊꯥꯈ꯭ꯔꯅꯤꯗꯅ ꯑꯗꯨꯒ ꯑꯦꯗꯃꯤꯟꯗꯒꯤ ꯑꯗꯨꯕꯨ ꯍꯦꯟꯗꯜ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯑꯞꯗꯦꯠ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯀꯣꯟꯇꯦꯛ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯗꯃꯤꯟꯒꯤ ꯃꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤ ꯑꯃꯒꯁꯨ ꯂꯣꯏ ꯐꯥꯎꯖꯟꯅꯗꯣꯏ ꯅꯠꯇꯦꯕ ꯑꯩꯅ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯂꯧꯒꯗꯣꯏꯅꯦꯕ ꯍꯣꯏ ꯆꯨꯝꯃꯦ ꯁꯤꯒꯤ ꯏꯚꯦꯟꯠꯁꯦ ꯇꯧꯈꯤ ꯁꯤ ꯍꯥꯞꯄꯤꯔꯣ ꯍꯥꯏꯕꯀꯣ ꯍꯣꯏ ꯁꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔꯁꯦ ꯃꯃꯥꯡꯗ ꯁꯤꯒꯤ ꯑꯣꯖꯥꯁꯤꯅ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛ ꯁꯤꯅ ꯁꯤꯜꯂꯦ ꯁꯤ ꯑꯣꯏꯅ ꯑꯅꯧꯕꯁꯦ ꯑꯞꯗꯦꯠ ꯇꯧꯕꯤꯔꯣ ꯑꯅꯧꯕꯁꯦ ꯍꯥꯞꯄꯣ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯐꯝꯁꯦ ꯑꯣꯏꯒꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛꯀꯣ ꯃꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯈꯣꯠꯄꯗ ꯉꯁꯥꯏꯒꯤ ꯃꯤꯀꯧ ꯃꯤꯔꯝ ꯌꯥꯝ ꯈꯪꯉꯦ ꯕꯦꯕꯥꯔ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯅꯪꯅ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯅꯤ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯟ ꯍꯥꯏꯁꯤꯗꯕꯨꯗꯤ ꯈꯪꯉꯦꯗꯅꯀꯣ ꯑꯗꯨꯅ ꯑꯦꯗꯃꯤꯟꯒꯤꯁꯤꯗꯤ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯟꯕꯅꯤꯅ ꯃꯣꯏꯁꯨ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯀꯩꯀꯩ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦꯕ ꯑꯃꯅꯁꯨ ꯍꯥꯏꯖꯜꯂꯛ ꯑꯗꯨꯅ ꯑꯩꯁꯦ ꯑꯣꯏꯅ ꯍꯥꯞꯄꯅꯦꯕ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯋꯥ ꯉꯥꯡꯉꯦ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛꯁꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯤꯒꯨꯝꯕ ꯄꯣꯖꯤꯁꯟꯁꯦ ꯍꯥꯞꯄꯛꯄꯗ ꯂꯥꯏꯔꯤꯛ ꯈꯛ ꯇꯥꯛꯄ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯕꯅꯦ ꯍꯥꯏꯕꯁꯦꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯊꯕꯛꯁꯦ ꯁꯤꯗꯒꯤ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯣꯔꯠꯐꯣꯂꯤꯌꯣꯁꯦꯀꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯇꯥꯛꯂꯛꯏꯕ ꯁꯕꯖꯦꯛ ꯃꯌꯥꯝꯗꯨꯇꯪ ꯅꯠꯇꯅ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯇꯧꯔꯝꯃꯤ ꯁꯤꯒꯤ ꯊꯕꯛꯁꯤꯁꯨ ꯊꯧ ꯄꯨꯔꯝꯃꯤ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯀꯥꯟꯅꯩꯌꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯍꯦꯄꯤꯂꯤ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯔꯦꯕ ꯍꯣꯏ ꯌꯥꯒꯅꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯑꯣꯏꯒꯦ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯑꯩ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯌꯥꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯅ ꯑꯣꯏꯔꯝꯃꯦꯀꯣ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯟꯠ ꯑꯣꯐ ꯀꯣꯟꯇꯦꯛ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯃꯥꯁꯦ ꯃꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯕ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯁꯨ ꯄꯔꯐꯦꯛ ꯑꯣꯏꯖꯩꯀꯣ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝ ꯁꯥꯊꯤꯅ ꯄꯔꯐꯦꯛ ꯑꯣꯏꯅ ꯇꯧꯖꯕ ꯑꯣꯖꯥꯅꯦ ꯑꯗꯨꯒ ꯈꯇꯪꯁꯨ ꯁꯥꯊꯤꯕ ꯍꯥꯏꯁꯦ ꯁꯥꯊꯤꯕ ꯃꯈꯜꯅꯦꯕ ꯑꯩꯗꯤ ꯃꯤꯅ ꯆꯥꯅꯃꯛꯀꯤ ꯍꯧꯔꯛꯑꯗꯤ ꯑꯩꯁꯨ ꯍꯟꯗꯦ ꯑꯩꯁꯨ ꯄꯨꯔꯥ ꯈꯠꯅꯩꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅꯗꯤ ꯃꯤꯉꯣꯟꯗ ꯁꯨꯡꯍꯧꯖꯗꯦꯕ ꯑꯗꯨ ꯃꯤꯁꯦ ꯃꯈꯜꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯃꯤꯕ ꯑꯣꯖꯥꯁꯤꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯕꯒꯤ ꯇꯥꯏꯞꯇ ꯃꯥꯜꯍꯟꯕꯗꯨꯅꯦꯕ ꯈꯪꯉꯕ ꯁꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯩ ꯏꯂꯥꯕꯣꯔꯦꯠ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯈꯪꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯅ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯑꯣꯐ ꯑꯦꯀ꯭ꯔꯤꯗꯦꯁꯟ NBA ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯒ ꯂꯥꯛꯑꯒ ꯀꯣꯂꯦꯖꯁꯦ ꯄꯩꯈꯥ ꯐꯖꯅ ꯇꯧꯋꯤ ꯑꯣꯖꯥ ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤ ꯑꯗꯩꯗꯤ ꯁꯤꯂꯦꯕꯁ ꯐꯖꯅ ꯀꯝꯄ꯭ꯂꯤꯠ ꯇꯧꯋꯤ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯀꯥꯟꯗꯀꯣ ꯂꯦꯕꯣꯔꯦꯇꯔꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯁꯨꯏ ꯈꯣꯠꯂꯤ ꯍꯥꯏꯁꯦ ꯃꯣꯏꯅ ꯑꯦꯄ꯭ꯔꯨቭ ꯇꯧꯔꯀꯥꯟꯗꯇꯪ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯦ ꯊꯤꯡꯗꯕꯤꯗ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯦꯚ꯭ꯔꯤ ꯀꯣꯂꯦꯖ ꯈꯨꯗꯤꯡꯃꯛꯇ ꯂꯥꯛꯄ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤꯗ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯑꯣꯐ ꯑꯦꯀ꯭ꯔꯤꯗꯦꯁꯟꯁꯦ ꯃꯃꯥꯡ ꯆꯍꯤꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯛꯑꯝꯗꯥꯏ ꯃꯇꯝꯁꯤꯗꯁꯨꯅꯦꯕ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯊꯧꯁꯦ ꯄꯤꯁꯜꯂꯛꯏꯁꯦ ꯈꯪꯁꯤꯟꯁꯨ ꯁꯤꯜꯂꯛꯏꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯏꯜ ꯉꯥꯛꯇ ꯆꯦꯛ ꯇꯧꯗꯣꯏ ꯅꯠꯇꯦ ꯏꯚꯟ ꯋꯦꯕꯁꯥꯏꯠꯁꯤꯐꯥꯎꯁꯨ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯑꯗꯩ ꯋꯦꯕꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯍꯥꯞꯆꯟꯕ꯭ꯔꯥ
ko ꯂꯥꯟꯅ ꯍꯥꯞꯆꯟꯕ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯌꯥꯝ ꯐꯠꯇꯕ ꯀꯣꯂꯦꯖ ꯑꯣꯏꯇꯥꯔꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯅ ꯌꯥꯝ ꯐꯖꯅ ꯍꯥꯞꯆꯜꯂꯒ ꯁꯥꯇ꯭ꯔꯗꯣ ꯇꯝꯕꯤꯅꯕ ꯂꯥꯛꯅꯕ ꯂꯨꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯁꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯀꯨꯞꯅ ꯁꯦꯟꯅꯔꯛꯀꯗꯕꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯀꯨꯞꯄ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯔꯥꯎꯏꯀꯣ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯐꯖꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯑꯃ ꯊꯝꯃꯒ ꯄꯤꯔꯛꯄ ꯍꯥꯏꯔꯤꯁꯦ ꯃꯤꯅ ꯊꯥꯖꯕ ꯊꯝꯃꯛꯄ ꯑꯆꯧꯕ ꯑꯃꯅ ꯊꯥꯖꯕ ꯊꯝꯃꯛꯄ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣꯃ ꯎꯕꯤ ꯇꯩꯅꯦꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯆꯔꯒ ꯑꯩ ꯄꯦꯟꯊꯣꯛꯆꯩꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯇꯧꯒꯗꯣꯏꯁꯦ ꯁꯤꯂꯦꯕꯁꯁꯦ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯔꯕ꯭ꯔꯥ ꯁꯤꯂꯦꯕꯁꯁꯦ ꯑꯅꯧꯕ ꯁꯦꯝꯗꯣꯛꯈꯤꯕ ꯂꯩꯇꯥꯔꯁꯨ ꯋꯦꯕꯁꯥꯏꯠꯇ ꯍꯥꯞꯄꯕ꯭ꯔꯥ ꯑꯅꯧꯕ ꯑꯦꯅꯤ ꯏꯚꯦꯟꯠ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯗꯣ ꯋꯦꯕꯁꯥꯏꯠꯇ ꯍꯥꯞꯄꯕ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯅꯧꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯃ ꯁꯤꯟꯕꯗꯣ ꯆꯨꯝꯅ ꯁꯤꯜꯂꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠꯇꯪꯒꯤꯁꯨ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯌꯥꯝꯕꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯒ꯭ꯔꯥꯟꯠꯀꯨꯝꯕ ꯂꯧꯊꯕꯒꯤꯁꯦ ꯂꯦꯇꯦꯁ ꯑꯣꯏꯅ ꯂꯧꯊꯈꯤꯕ 2024ꯗ ꯒ꯭ꯔꯥꯟꯠ ꯐꯪꯈꯤꯕ ꯑꯣꯖꯥꯒꯤ ꯃꯃꯤꯡ ꯍꯥꯞꯄꯕ꯭ꯔꯥ ꯑꯗꯨꯅ ꯑꯗꯒꯤꯗꯤ ꯁꯥꯇ꯭ꯔ ꯑꯗꯩꯗꯤ ꯄ꯭ꯂꯦꯁꯃꯦꯟꯠ ꯐꯪꯈꯤꯕꯒꯤ ꯃꯁꯤꯡ ꯆꯨꯝꯅ ꯍꯥꯞꯄꯕ ꯄꯨꯔꯥ ꯐꯥꯏꯜ ꯃꯌꯥꯝꯁꯦꯀꯣ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯆꯦꯛ ꯇꯧꯒꯗꯣꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯐꯥꯏꯜ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯑꯣꯖꯥ ꯑꯃꯃꯝꯗ ꯂꯣꯏ ꯑꯦꯁꯥꯏꯟ ꯇꯧꯔꯤꯅꯦꯕ ꯑꯗꯨꯕꯨ ꯑꯣꯖꯥ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅ ꯃꯦꯜ ꯊꯥꯒꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯧꯍꯜꯂꯛꯑꯣ ꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯧꯍꯜꯂꯛꯑꯣ ꯑꯩ ꯃꯈꯣꯏꯗ ꯑꯃꯨꯛ ꯐꯣꯔꯋꯥꯔꯗ ꯇꯧꯈꯤꯗꯣꯏꯅꯤ ꯁꯤꯁꯦ ꯑꯩꯅ ꯆꯨꯝꯃꯦ ꯚꯦꯔꯤꯐꯥꯏ ꯇꯧꯔꯦ ꯋꯦꯕꯁꯥꯏꯠꯇ ꯍꯥꯞꯄ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯞꯄꯗꯣꯏꯅꯤ ꯊꯥꯔꯛꯑꯣꯅ ꯑꯩꯅ ꯃꯊꯪꯁꯦ ꯑꯃꯨꯛ ꯍꯥꯏꯒꯗꯣꯏꯅꯦꯕ ꯊꯥꯔꯛꯇ꯭ꯔꯦꯗꯅ ꯑꯩꯅ ꯑꯃꯨꯛ ꯃꯦꯜꯁꯦ ꯑꯒꯦꯟ ꯁꯦꯀꯦꯟ ꯃꯦꯜ ꯀꯣ ꯖꯦꯟꯇꯜ ꯔꯤꯃꯥꯏꯟꯗꯔ ꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯖꯦꯟꯇꯜ ꯔꯤꯃꯥꯏꯟꯗꯔꯗ ꯍꯜꯂꯛꯇ꯭ꯔꯁꯨꯅꯦ ꯈꯪꯉꯕ ꯑꯗꯨꯒꯤꯁꯨ ꯑꯃꯨꯛ ꯈꯇꯪ ꯑꯃꯨꯛ ꯇꯣꯟꯁꯦ ꯑꯃꯨꯛ ꯑꯩ ꯂꯩꯈꯠꯀꯗꯣꯏꯅꯦꯕ ꯂꯩꯈꯠꯂꯒ ꯑꯃꯨꯛꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯈꯔ ꯌꯥꯝ ꯊꯨꯅ ꯇꯧꯕꯤꯔꯣ ꯅꯪꯒꯤ ꯀꯣꯔꯄꯣꯔꯦꯁꯟꯁꯦ ꯑꯩꯅ ꯌꯥꯝ ꯁꯥꯊꯤꯅ ꯍꯧꯖꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯀꯥꯏꯅ ꯂꯩꯗꯅꯀꯣ ꯋꯥꯍꯩꯁꯦ ꯁꯤꯒꯨꯝꯕ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯇꯔꯝꯗ ꯍꯥꯏꯔꯒ ꯇꯧꯒꯗꯣꯏꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯅꯨꯄꯥꯁꯦ ꯁꯤꯒꯤꯁꯤꯅ NBAꯁꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯍꯧꯖꯤꯛꯐꯥꯎ ꯋꯦꯕꯁꯥꯏꯠꯀꯤꯁꯦ ꯈꯔ ꯌꯥꯝ ꯆꯤꯊꯔꯤꯁꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯦ ꯁꯥꯎꯔꯒ ꯍꯥꯏꯕꯁꯨ ꯅꯠꯇꯦꯀꯣ ꯀꯟꯁꯔꯟ ꯑꯣꯏꯔꯒ ꯍꯥꯏꯕꯤꯕꯅꯦꯕ ꯀꯩꯒꯤꯅꯣꯗꯤ ꯅꯪꯅ ꯍꯦꯛ ꯑꯣꯏꯕꯒꯗꯤ NBA ꯂꯥꯛꯄꯒ ꯃꯄꯥꯁꯦ ꯆꯞ ꯆꯥꯟꯅꯗꯣꯏꯅꯤꯅ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯑꯩꯗꯣ ꯇ꯭ꯔꯣꯕꯜ ꯑꯣꯏꯒꯗ꯭ꯔꯥꯅ ꯃꯥꯁꯦ ꯈꯜꯂꯒ ꯍꯥꯏꯖꯔꯛꯄꯅꯦꯕ ꯑꯗꯨ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯁꯔ ꯂꯣꯏ ꯁꯨꯕꯁꯦ ꯉꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯑꯣꯖꯥꯈꯩꯁꯦ ꯁ꯭ꯄꯤꯠꯁꯦ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯁꯦ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯟꯕꯒꯨꯝꯕ ꯌꯥꯎꯕ ꯀꯩꯀꯩ ꯑꯣꯖꯥꯗꯤꯀꯣ ꯑꯉꯥꯡ ꯅꯥꯁꯜꯂꯛꯑꯦ ꯈꯣꯠꯆꯜꯂꯛꯑꯦꯒ ꯍꯥꯏꯕꯗꯣ ꯑꯩ ꯀꯃꯥꯏꯅ ꯐꯣꯔꯁ ꯇꯧꯔꯨꯗꯣꯏꯅꯣꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯁꯨ ꯌꯥꯎꯕꯅꯤꯅꯅꯦꯀꯣ ꯑꯩꯅ ꯑꯣꯖꯥꯁꯤꯗ ꯍꯥꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯑꯩ ꯑꯐꯪꯕꯈꯩꯁꯦ ꯑꯗꯨꯝ ꯇꯞꯅ ꯑꯃꯃꯝ ꯑꯗꯨꯝ ꯊꯥꯕ ꯍꯧꯔꯒꯦ ꯂꯣꯏ ꯂꯣꯏꯕ ꯉꯥꯏꯔꯗꯤꯅꯦ ꯁꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯅꯦꯕꯀோ ꯅꯪꯅ ꯑꯃꯃꯝ ꯁꯨꯝ ꯇꯧꯔꯒ ꯊꯥ ꯇꯥꯔꯗꯤ ꯑꯥꯗ ꯂꯩꯔꯤꯕ ꯃꯤꯗꯣ ꯃꯥꯁꯨ ꯁꯥꯎꯅꯤꯡꯒꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯅꯪꯒꯤ ꯃꯦꯜ ꯑꯃꯨꯛ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯅꯪꯒꯤ ꯃꯦꯜ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯨꯝ ꯇꯧꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯊꯥꯅꯗꯕꯅꯦ ꯑꯃꯨꯛꯇ ꯐꯖꯅ ꯀꯂꯦꯛ ꯇꯧꯔꯒ ꯑꯦꯠꯂꯤꯁ 5-6 ꯇꯧꯔ ꯊꯥꯎ ꯑꯗꯨꯇꯥꯔꯗꯤ ꯐꯥꯏꯜ ꯃꯁꯤꯡꯁꯦ ꯀꯌꯥꯝ ꯌꯥꯝꯃꯝꯒꯅꯤ ꯌꯦꯡꯉꯣ 5-6 ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯎ ꯍꯥꯏꯔꯛ ꯇꯥꯔꯗꯤ ꯌꯥꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤꯁꯤꯗ ꯑꯩꯁꯤꯅ ꯃꯥꯏ ꯃꯃꯥꯡꯗꯕꯨꯗꯤ ꯑꯗꯨꯝ ꯍꯣꯏ ꯑꯅ ꯍꯥꯏꯔꯦꯀꯣ ꯁꯤꯅꯤꯌꯔꯅꯤꯅ ꯑꯗꯩꯗꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯣꯟ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯖꯩꯌꯦꯕ ꯐꯅ ꯐꯥꯏꯜꯗꯣ ꯌꯥꯝꯁꯅꯨ ꯑꯩꯅ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯥꯝꯂꯤ ꯍꯦꯟꯗꯜ ꯇꯧꯕꯁꯤꯅꯦꯕ ꯑꯩ ꯄꯦꯅꯤꯛ ꯍꯥꯟꯅ ꯇꯧꯔꯣꯏꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯞꯗꯦꯠ ꯇꯧꯒꯗꯣꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯥꯐꯁꯤꯗ ꯑꯩꯅ ꯃꯦꯜꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯐꯖꯅ ꯊꯥꯔꯦꯕ NBAꯒꯤ ꯚꯤꯖꯤꯠꯁꯦ ꯌꯥꯝꯅ ꯅꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯇꯝꯁꯨ khitang ꯍꯩꯒꯧꯅꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯂꯣꯏ ꯊꯥꯕ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯂꯣꯏ ꯀꯂꯦꯛ ꯇꯧꯔꯒ ꯈꯪꯊꯥ ꯊꯥꯔꯁꯨ ꯅꯪꯉꯣꯟꯗꯁꯨ ꯌꯥꯝ ꯌꯥꯝꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯀꯂꯦꯛ ꯇꯧꯔꯤꯕ ꯈꯔꯁꯦ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦꯅ ꯑꯩꯅ ꯋꯥꯍꯩꯁꯦ ꯌꯥꯝ ꯐꯖꯕꯤꯗꯀꯣ ꯑꯩꯈꯣꯏꯅ ꯀꯥꯏꯟꯂꯤ ꯄ꯭ꯂꯤꯖ ꯀꯥꯏꯅ ꯍꯥꯏꯕ ꯋꯥꯍꯩꯈꯩꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯅ ꯃꯦꯜ ꯑꯃ ꯊꯥꯕ ꯃꯇꯝꯗꯗꯤ ꯁꯤꯈꯩꯁꯦ ꯌꯥꯝ ꯐꯖꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨ ꯐꯖꯅ ꯑꯩꯅ ꯃꯉꯣꯟꯗ ꯊꯥꯔꯦꯕ ꯑꯗꯨꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯀꯥꯟꯗꯅꯦ ꯑꯩꯅꯅꯦ ꯑꯃꯃꯝꯇꯪ ꯊꯥꯕ ꯀꯥꯟꯁꯨ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯅ ꯊꯥꯔꯤꯈꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯍꯦꯛ ꯑꯞꯗꯦꯠ ꯇꯧꯈꯤꯕꯒꯅꯦ ꯑꯞꯗꯦꯇꯦꯠ ꯃꯦꯝ ꯑꯅ ꯑꯗꯨꯝ ꯃꯦꯜꯁꯦ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯑꯩꯅ ꯄꯣꯠꯁꯦ ꯑꯃꯈꯛꯇꯪ ꯊꯥꯔꯦꯗꯅ ꯑꯩ ꯍꯥꯞꯆꯔꯝꯒꯦꯕ ꯁꯤꯗ ꯀꯣ ꯑꯗꯨꯅꯦ ꯑꯞꯗꯦꯇꯦꯠ ꯃꯦꯝ ꯑꯅ ꯑꯗꯨꯝ ꯂꯥꯛꯄ ꯑꯗꯨꯅꯦꯕ ꯀꯩꯁꯨꯝ ꯅꯠꯇꯕꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯦꯠꯇꯤꯡ ꯑꯣꯐ ꯗ ꯇꯣꯟ ꯍꯥꯏꯕꯁꯦ ꯀꯧꯋꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯇꯪ ꯀꯣꯟꯇꯦꯛꯁ ꯑꯃꯈꯛ ꯍꯥꯟꯅ ꯁꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅ ꯐꯖꯅ ꯍꯥꯟꯅ ꯇꯣꯟ ꯑꯃ ꯁꯦꯠ ꯇꯧꯔꯒ ꯍꯥꯏꯕꯤꯕ ꯃꯇꯝꯗꯗꯤ ꯃꯤꯗꯨꯁꯨ ꯉꯁꯥꯏꯒꯤ ꯔꯦꯁꯄꯦꯛ ꯑꯃꯗ ꯉꯥꯡꯉꯛꯑꯕꯅꯤꯅ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯇꯧꯅꯤꯡꯉꯦꯕ ꯁꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯃꯥꯡꯗꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯁꯦ ꯁꯤꯒꯤꯁꯤꯅ ꯃꯥꯒꯤꯁꯤꯗ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯧꯗꯣꯛ ꯑꯃ ꯌꯥꯎꯈꯤꯕ ꯖꯥꯠꯅꯦ ꯃꯥꯅ ꯃꯦꯜ ꯊꯥꯔꯒ ꯑꯞꯗꯦꯠ ꯇꯧꯔꯛꯇꯦꯅ ꯃꯥꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯁꯟꯕ ꯑꯗ ꯑꯃꯗꯨꯁꯨ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯃꯦꯜ ꯊꯥꯔꯤꯀꯥꯟꯗ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗꯩꯁꯨ ꯊꯥꯔꯛꯑꯝꯒꯗꯣꯏꯅꯦ ꯗꯤꯄꯥꯔꯠꯃꯦꯟꯗꯤ ꯌꯦꯡꯉꯨ ꯀꯌꯥꯝꯅ ꯌꯥꯝꯃꯤ ꯁꯤ ꯌꯦꯡꯉꯨ ꯁꯤꯗꯗꯤ ꯇꯦꯛꯁꯇꯥꯏꯜ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯕ ꯂꯩꯔꯤꯕꯅꯤ ꯐꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯂꯩꯔꯤꯅꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯛꯏꯅꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯔꯛꯏꯅꯤ ꯑꯗꯨꯅ
mi amna minute manga hana thagiba matamdadi minute manga hana tharaidugi pairikanuda magido pairaktrena mana phone tawsalu tardi mi dusu kaisum natabita haipetang saudoi natra ona mana gadi aingonda haiba ismagi nangi number su pirakke aduga nang phone su tawsallo aduga remind tawga haiba aigidadi adugumba kem tawgideba aina haibado adum update su tawbire aduga updated mem ana adum su update tawre su amuka su laiba haibadi aina amu hana changagane tawrabra gaina pau check tawnagideba aduna aina kona khalleba ko kaisum natabida achou macha se sungkhai khaidaba kainomtang tawba matamda mi khudimak se chap manana respect amada adum ngangba adu kansida aingonda return da phangba respect se adusu yamna aingonda penjaba nungaiba kaisum natana ko aduna ngasagi nba se visit to lae nba graduation se loira matungda aikogi meeting ama tawe aduga aichodin haiko yamna last moment da pi aina chitra da sigi thabak se adoi tarsu adukki matik yam laina yam smooth la oiraga fazana tawgina haire ko adu aigisu mai oijare adu mayam mamangda aduna aigidi aina hek wari se liba loirakpa matamda conclusion macha ama haipet tabai tyapta sum tajari se atai kemgi natteba aina anamba aina wari lijari base aikogi maitai macha aikogi manipurdagi manipuri macha mayam ama mapanda thabak tawbogi londa sinatteba aigi mainly target se ko anambana lairik tamiba angang ko mathanda yamna moise secluded oina feel tawba segregate oina feel tawba mayam ama yawba khotpagi ko ai comment sida su ujayaba aduga ai pukninga se am nungsi ko moina iba matamda aingonda tongan tahanba feel tawi khotli gaina irakpado adum share taw ko ai se yengo ai isamak se oja amani ai se noigina cheche kaugera ko noidagi ahan amani aduna noinaga feel tawriba poto ai su tabada nungaite kaigino di ai di thaina graduation tamakpa kanda ai gidi yam luna tinarako mayang imanabi khara dum leireba ada sometimes sigumba se miyoiba mada thooi haiba kem leiteba aduna kaisum natabida aisu adum thengnarine makhal mathel se aduga aisina noina hojik tawriba tamiba duda noida inspiration oinaba ko aduga noida adum give up tawdanaba motivation ama pibaga loinana ai sigi channel sida kaino aina playlist ama tongana semaga aina manipuri da ngangjari se sigida maktaneba aduna aina haigadabase aikoina kainomtang thaba ama tawba matamda achawa macha khaidabida aina hana respect amaga loinana bebhar amaga loinana haurubaduna ngasaigi aigi response phangibadudi yam phajana phangaidana aduna si hairaga ai matang asida loisanjarage ngasigi sidiko ai sigi se adum yamna chamba wari ni ko yam chamdarasu aikoina tawruriba approach tugi matungina aikoina phangiba response to kayam khenare yengo amaduna aingondagi halliba ojaneba adoi tarasu mangonda phangba response ka aingonda phangba response ka chauna khenaba se auna aikoina haubada sina thokiba wahai sisina loi depend tawrambado auna ai si hairaga ngasigi video se matang sawaida loisinjarage mathangi video da amuka thengnarasi aduga subscribe tawdriba yawbiba oiragadi subscribe sungsoi soidana tawsinbiramu mapanda mi langakpa ko adugine aina ngaktang tumina leirido mapanda mi langakpa ada noise cancellation di khara yaujai aigi microphone se ko aduna amumuksu adum noise mana su cancel tawgibane aduna hype to hype se ai video ani muksura male hype se haihauda ko hype amuk tawbiro ko hype se hapta amada ahum laktang yai gain hype ama leibane ba aduiduna hype tawba yaba yaurbaga oiragadi hype tawbiramo aduga mathangi video da amuk thengnarasi kainanaba yathang nijari